Information Service Television Network na lepalitan sandok Makokthongbasingiwari sayolga khana bathoramni hariba thoramsi lepalitan mieng tabiraba STV biosing khrum jabarluina ngasi episode ta adum taram moksari ngasi ko studio da lengsin biribi lamdam sigi nupi laktagi saknai rabi Shijagurumayum ongbi Premlata aduga allies Sabitri Devi the Women Cooperative Weaving Society Masjid Road to Ladiba, Hiriba, Manipurgi, Yan and Bakwai and Leadaba, Weaving Society Sigi, Hausi Hosic, Chairperson Wena, Tosi, Ubiribi, Saknarabi, Lamdam Sigi, Handlumina, Handicrafty, Achowa, Masigi, Sinpam Sida, Katoklibi, Shijagurumayum Ongbi, Premlata Debini, Nasi Unazan and Bagitanjasi, Logjaba Matamyam, Puxel Town Yabiri, Quigi. Makokthongbasingiwari thoramsida saruk soidani yabigani haibagi madugi wafam mayamdu thambirakodu ahanbo ina thagsa phunluksari aduga akhoi ngasigi thoramsida dum taramna oksari hoji ahanbo inani hoji ki hairiba weaving society cooperative weaving society se masi karma matam establish tawno aduna magi akhoi historical backdrop haitari history ema tentakna pachangoi adu khardang da tambi yabra The Women Cooperative Weaving Society, Iriba Society is Central Act to 1930 Makada organized and registered is a cooperative society SRE in 1948 under the Central Act to 1930 Makada registered okay Togi Bana 1948 chapter Mate Si Maruina Magi my formation structure haitare the member na kayam lebazano duga magi kogi run tawnabagi my executive powers kana na pai adu huzik madam chairperson when lebiri hai adu mamang da hogiba kana kari wogiba member na kayam leba da jukta panbirmo hogiba haurakpa matam dadi member si sangwa yongdragari register tawu yadi haibagi pot lama leibanina matam dadi sangwa gi mathakta khogi member si lebirami aduga register tawba matung dagiti hojiksi member si dum masana laidaba yaw kan tawbi yawna hojiki ki oinadi 386 adumaina member si leijari hojiki activity si mana tawri ma'am si weaving society budi hire mina pisalon sagi thabak sino pungena budi tawbiramani the cooperative weaving society hari adu kari no mapungena mana tawri ba thabak se aduga areas ne kada no habadi mana concentrate tawisi impal khaktam bu tawbra adu manipur pumbada masi samaring sandopra kamai taw sigi area sidi adum all manipur adum pala kolen hajaba tare members adum all manipur gi oina adum state level warga sa khoi je primary da dum majari laibadi adigi amana ngasagi akhoi gi kano se weaving society Sidekida weaving the Nasadeko Kanosi Aujari handicraft Kisu Yaujari Aduna Siki Kanosi Akogi members in Sidekida Hoina P Sana Bida Makta Pasana Tragalamsi Adum PJ Ado Ayambana Hojiti Pashaina Adum Ayama Pire Moise Hana Mamang the Namu Langsi Akogi Dai Hoska Pulaga Dai Hosta Lang Sanghalaga Adigi Spinning Mill the Puna Pashaka Tada Zaraga Spinning the Langzilo Katsaraga, a point I house the color of Sanhanzara, and the Queen Pisapin Pijaran Bunny. Hojiti I house level company at is by Nimuslator, Manamara Moraga, the Makata, but the Hodisha, Quina Pashaina Kraka Pisapin, the Pijare, Aduka Quina Pami, by Habidi Opogi P. Singe, Moida Tata, membership at Tadar, membership Kinamu, Apoida Pisa Asaba, Karakanda, Hogi. The Women Cooperative Weaving Society is Manipur Giwani Yam Lemzeningai will Manupi Giva, the Pinam Apung Wizana, Tabak Suzeriva. Cooperative Weaving Society Sina, Man Hangi Achievement Mams, Masi I report to Lazy, Crown I Bureau Singi, interest, Maruina Sig information sings Yam Tamzening money, Madame Sulinga in that Chairperson Samak Pambit Leviring in Himat Mela. 1952 masi swaidagi dum saruk yaba hore 1952 jangan matamni third all India handloom week 1956 first prize pangi hariba hand week si saruk yaba matamda competition ni
5th All India Handicrafts Week 1959 merit certificate phangi 10th All India Handloom Week 1964 sidasu merit certificate phangi 12th All India Handicrafts Week 1966 merit certificate phangi 14th All India Handloom Week 1968 merit certificate phangi Bharat Mantralaya Bharat Sarkar 1993 Cooperative Mela 2006 certificate of participation phange Panthavi Cultural Research Center for Performing Art Nongpok Panthavi Award 2011 Sinamuk on Sapi Lanpi na Manipur yam traditional masigi kanoni phini masida si sabagi damakta haitare phangi the Kangjam Lukhoi Cooperative Award 2014 Best Management Award phangi sida Sri Hemchandra Memorial Award 2015 and 16 Best Cooperative Society for the year haiba award mayam sina laiteng laba Manipuri khwadili laba the Women Cooperative Weaving Society ni sigi chairperson oina hoji Shijagurumayum ongbi Premlata Devi Madam si hoji thaupu biribini ada hoji hogiba matamgi history sarapa mer start tawna chingba du kana kana kai dobo membership ki matang panbire lakchaning si hoji chairperson oina lebirini anouba mirolgi anouba wakhallon aduga anouba thabak shubagi mong mato dongan ga duini den the hoji ti at present time sida madam kramaina si run tawbiri kramaini yengbiri edu mayam si kramain loinari member sing se soida madam gi matam sigi wari si auto tambiyo kari kamai tawji ji grab ki thaba masu ya akhoi yaujabani na grab ki chidai da khoina ari kongna gi kari file cover sashi masanjai adagi kongna gi khungu nupi natraga nupagi sigi akhoi tum sahanjari si anau boina sum puthausarakpani ko adagi akhoi na samna haile lagi site kariba lagi mayai dia pot adu gi mo akhoi na aduina beni ga lolaga adu gi bag amung saba masai gi anau bo process sum puthausarakpagi ni adagi mo tonga adi mamung de khangke adagi Suzaki manase Suzaki manase adum manghandaba Suzaki manase kang hanjaraga Suzaki manase na akhoi na bag mung saba sumbagi chu anau bo akhoi tum khara tam paikhatsa ba hojare bayam sanari sina kramai to no de somda marwe no hojiki weaving cooperative society weaving society si som sari sin kramai to men power na kayam yam ni na kayam yam thawak suri kramai to mi si adum sing na ga di akhoi kongna gi possibility em sing na ga di hongkyot sarpa da ngai kaina khungu ba adagi file gumba sidi file cover sidi ano boina sarak panina sumba sidi haitibagi khara mi yam de aduga ayamba ngasai basket kumba adagi flower pot kumba sidi adum ayamba mi yam ya de mi sani som mutang adum haidi all Manipuri kano sing chidai laiba Thoban da boiro adagi di konil kai boiro adagi kari kungbo boiro sum saraiba kano singji area sing chidai da moi thabuk sobam sum akoi ge tum sasara akoi ge loin ling ainaraga sahanjaba mutan ayamba sum phi sabagi ada masai gi weaving gi weaver singi pot am yauli asigi kano side akoi society side sta ada members su hoji yam dabra sami de kitang dani tari yam leiri ba ado kari phi no mapungon hoji sari se aduga karamba haibadi phi ji hoji ti madam hone ga inbi phi ji yam atang phi bo duine ba adai mayak ka se adai wakai phi bo ha surani phi bo ha kari sari kana sa hoji si akoi na ai samang injeri ba phi su so dum Shijagurumayum phi dum haine ko summa adagi wakai phi adam phi gi di akoi Manipur da nari ba jati ayambagi phi wa je dum sajar sahalaga akoi gi asagi akoi dum haijage hangdi hangbira kani khali adu hangje tringi haijage akoi office de hida retailer ama so dum office ka punna me cooperative weaving society gi office de hida retailer so dum yaw ni business ki kodong sa ba sum nei jaba adu duna phi sabi singkina akoi da ka khalaga akoi na pi akoi na dum sel to hobagi akhoi haide office yar oi ba singse sisina mu sel to hobagi tanza hosan phangi ba aduna maram oiraga adige mu atopa site gi ngasagi market ke so hangringa da haidok ja dore je market ki oi ba so akhoi ayamba lamse France yore akhoi gi society si goi ba phiron na phi si de da samna haide thaine gi oi ba lasing phi mangjale mangreba phi khara singchu akoi nam yo khana ba dum hana jari la sing phi ji Thailand da France da
ꯂꯁꯤꯡ ꯐꯤꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯂꯝ ꯑꯌꯥꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯂꯁꯤꯡ ꯐꯤꯁꯦ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯇꯧꯏ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯣꯜꯁꯦ ꯍꯥꯏꯗꯤ ꯂꯥꯏꯐꯗꯤꯕꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯗꯤꯕꯤꯁꯦ ꯂꯥꯏꯐꯗꯤꯕꯤꯁꯤꯗꯤ ꯑꯗꯨꯝ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯗꯣꯜꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯩꯌꯦ ꯁꯤꯁꯨ ꯗꯣꯜ ꯁꯥꯕꯒꯤꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨꯝ ꯄꯤꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯉꯁꯥꯏꯒꯤ ꯗꯣꯜ ꯃꯦꯀꯤꯡꯁꯤꯃ ꯗꯣꯜ ꯃꯦꯀꯤꯡꯁꯤꯃ ꯑꯗꯩ ꯐꯤ ꯁꯥꯕꯒꯤ ꯂꯩꯖꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯀ꯭ꯔꯥꯐꯀꯤ ꯂꯩꯖꯔꯦ ꯑꯗ ꯃꯈꯜ ꯃꯈꯜ ꯈꯨꯗꯤꯡꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯗꯨꯝ ꯄꯤꯔꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯗ ꯑꯗꯨꯒ ꯃꯦꯝꯕꯔ ꯅꯠꯇꯕꯗꯁꯨ ꯑꯃꯨꯛ ꯐꯤꯗꯤ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯤ ꯊꯥꯐꯝ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯌꯦꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕꯁꯤ ꯄꯤꯗꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯟ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯤ ꯑꯗꯨꯝ ꯐꯪꯍꯟꯖꯩ ꯑꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯉꯩꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯂꯩ ꯐꯤꯁꯤ ꯃꯅꯤꯄꯨꯔꯗ ꯏꯁꯥ ꯁꯥꯟꯅꯔꯤꯀꯣ ꯍꯧꯖꯤꯛꯁꯦ ꯐꯤꯁꯥꯕꯤ ꯌꯥꯝ ꯂꯩꯕ ꯃꯐꯝꯁꯤ ꯇꯦꯂꯣꯛꯆꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯐꯤꯁꯥꯕꯤꯁꯤ ꯑꯗꯒꯤ ꯋꯥꯡꯈꯩꯒꯤ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯑꯗꯨꯅ ꯐꯤꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯂꯩꯔꯤ ꯈꯔ ꯍꯥꯏꯗꯣꯛꯄꯗꯁꯨ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯣꯏꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯋꯦꯕꯔ ꯍꯥꯏꯕꯗꯤ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯗꯨꯒ ꯃꯌꯦꯛꯀꯥꯁꯤ ꯍꯥꯞꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯞꯄꯨꯉꯩ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯥꯝꯃꯤꯕ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯍꯥꯞꯍꯟꯕ ꯉꯝꯃꯕ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯤ ꯀꯔꯝꯍꯥꯏꯅ ꯁꯥꯍꯜꯂꯤ ꯃꯥꯔꯀꯦꯠꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯄꯨꯡꯁꯥꯗ ꯁꯥꯔꯒ ꯑꯣꯐꯤꯁꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ कंट्रोल तौद्रगदी अखोइना फी सुजु लौजदे अदुगा अखोइगी फी साबिसिंगसे सिदसु अखोइना अखोइगी अपाम्बा मखनगी मतुंगिना मोइदा ऑर्डर से तवे अदो अखोइना मोइना अखोइना पामिबा फीदो सारिब्रा अखोइना पामिबा पोतो फंगिब्रा हाइबजे सर्विस है अखोइ याम तोइना दम सासै अखोइगी सर्विस टीम मा हाइतारे अखोइगी बोर्ड डायरेक्टरगी मरक्सितगी अखोइ खैदोक जरगा मफम मफम खुदिमके दम सासै सेंगना हाइरगदी अखोइना सम हम खक्तंग सम हाइजबदा डिजाइन हाइगद्रा शिरोइ लिली से शिरोइ लिली की लेंयान से आई डिजाइन ने खक्सुम तौब पामजगिबा अदो शिरोइ लिली से सारानी हैरनी ना लंथबानदगी अखोइ फिसाबी अमकन हाइतारे माना साबीरे अदा साराकांदा अमकक मकोक होरकोइदरे येंगमगा याम थुनसु सारे मागिदो कारा लाक्पसिदे शिरोइ लिलीगा शिरोइ लिली से ओइद्रे हाइबदी मयेक मानरे अदुगा शिरोइ लिली से खितंग सुमाइना लुक्थगदबदो सुमाइना लैथोखमनि शिरोइ लिली ताद्रेबा अदुमाइना मोइदगी सिमदी लौदी लौरे इन थांदजरबनिना अदुगा शिरोइ लिली हाइबगी पोतुमदी ओइद्रेबा सुमनगी सन सम लेंगाला मा हाइरगसु अदवाइन पोतो ए लैरोंग अमदी लैनी हाइरगा पुथोकपा नतना सिदी शिरोइ लिलीनि काइन हाइबदो अदुमाइ पिदबा अखोइना पामगी पोसे फंगदबनिना डिजाइन की मतंगदनिको सिसनामो अदुगा अखोइना हाइरिबा यासन अखोइना पामिबा सांगबा पिपा पाको जरुइमा फंगी मोइदगी अदुगा ओली मयेक्तो अदु खतंग खितंग तादबा अदगी अमना मो अखोइना आइजोल की फनेक से ब्रह्मिस सिंह साइबा अदुना मु सुसानपुर दा साइबा आइजोल फनेक याम दिमा लैबा पोला मोइबा अदो खoi सुसानपुर दा आइजोल की ब्रह्मिस निपि सिंजे कौरगा साइ सुसानपुर सिदगिदा ब्रह्मिस निपि सिंगिना सारे अदुगा आइजोल फनेक निको आइजोल फनेक से सारा कांदा अखोइ ऑफिस दा मु सेल तौजैबा यम ngasi area si manipur gi ayamba chingtam khaidena loinbak yobiri ado hojik maruboina proactive web area di phi yam kana sariba haibadi akoi gi society sigi members oiba yam kana sariba area singsi kare kare waideno manipur gi akoi branch office oina di tawjadre ngasai gi branch office sare ki te akoi sida dum pra kamal oina dum laigre aduga akoi member singsi mayum da satlaga moina saba aidi lam je tamseng hairega di lam amada akoi mi je pulap laiti haba akoi gi member ama ni lam je pura whole manipur city oira kanda mi masing sagi 380 ga 6 ka tang oibuduna ngasai khara hena yambadi wahele kai area se na akoi member se hena yameba uripok sagonban deitela sigi sine hena akoi member singi sine hena leiba aduga sengna haregadi akoi gi member singi whole ngasai ahal ore ko singi fije sagidreba मोइना ताकपी तंबीरगा लैबो नतना मोइना फिसाबा ngamdre aduna ngasai gi magi nomini la iba maza masu singiro tambiba natana moine kamtade ngamdraba adum khara leibuduna koina mo atopa ai koina nan member loger ise fisaba haiba samna hairega so khoi gi maitei tribe sina maitei da
ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯌꯥꯝ ꯍꯩꯕ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯐꯤ ꯁꯥꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯆꯦꯟꯅ ꯈꯨꯠ ꯌꯥꯝ ꯍꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯝ ꯃꯃꯤꯡꯗꯣ ꯁꯝꯕꯩ ꯑꯁꯣꯝꯗꯅꯤ ꯂꯝ ꯃꯃꯤꯡꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯁꯤꯅ ꯁꯥꯕ ꯐꯤꯒꯁꯦ ꯌꯥꯝ ꯐꯖꯩꯕ ꯑꯗꯨꯒꯤ ꯇꯥꯏꯞꯀꯤ ꯃꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯐꯤꯁꯦ ꯇꯥꯡꯈꯨꯜ ꯐꯤ ꯃꯥꯅ ꯑꯗꯨꯝ ꯁꯥꯏ ꯑꯗꯒꯤ ꯎꯈ꯭ꯔꯨꯜꯗꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯥꯡꯈꯨꯜꯒꯤ ꯀꯕꯨꯏꯒꯤ ꯃꯣꯏ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯃꯣꯏ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏ ꯖꯥꯇꯤꯒꯤ ꯐꯤꯁꯦ ꯃꯣꯏꯅ ꯁꯥꯖꯗ꯭ꯔꯁꯨꯅꯦ ꯇꯥꯃꯣ ꯑꯉꯛꯄ ꯑꯃꯈꯛꯅ ꯇꯥꯡꯈꯨꯜꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯀꯔꯤ ꯅꯥꯒꯥꯁꯤꯅ ꯀꯨꯀꯤꯒꯤ ꯐꯤꯁꯦ ꯑꯗꯨꯝ ꯁꯥꯕ ꯀꯨꯀꯤꯅꯁꯨ ꯅꯥꯒꯥꯒꯤ ꯐꯤ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏ ꯃꯁꯥ ꯑꯗꯨꯝ ꯁꯥꯖꯔꯝꯗꯦꯕ ꯁꯤꯒꯤꯁꯨ ꯑꯗꯨꯏꯁꯨ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯅꯦ ꯍꯥꯏ ꯃꯁꯤꯅ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨ ꯂꯩꯔꯦ ꯊ꯭ꯔꯨ ꯋꯥꯛ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯥꯔꯀꯦꯠꯅ ꯉꯁꯥꯏ ꯄꯟꯕꯤꯕꯗꯣ ꯊꯥꯏꯂꯦꯟꯒꯤ ꯀꯔꯤꯒꯤ ꯄꯜꯂꯛꯏ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯋꯤꯕꯔꯁꯤꯡꯅ ꯁꯥꯔꯛꯄ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯦ ꯍꯥꯏꯅ ꯑꯗꯣ ꯁ꯭ꯋꯥꯏꯗꯅꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯑꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯕꯁꯤꯗ ꯐꯖꯕꯁꯨ ꯌꯥꯎꯗꯣꯔꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯀꯥꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯤ ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯒ ꯌꯣꯟꯕ ꯌꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤ ꯃꯈꯜꯅ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯣꯏꯅ ꯄꯥꯝꯃꯤꯕ꯭ꯔꯥ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯏꯟꯅꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯃꯌꯦꯛꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯣꯏ ꯄꯥꯝꯃꯤꯕ ꯀꯔꯤ ꯗꯤꯃꯥꯟ ꯂꯩ ꯃꯣꯏ ꯌꯥꯝ ꯍꯦꯟꯅ ꯇꯥꯃꯣ ꯃꯣꯏꯅ ꯄꯥꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤꯗ ꯕꯦꯠ ꯀꯣꯚꯔ ꯂꯩꯅ ꯑꯃ ꯂꯩ ꯊꯥꯏꯅꯒꯤ ꯇꯤꯀꯤ ꯃꯌꯦꯛ ꯀꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯕꯦꯠ ꯀꯣꯚꯔꯁꯤ ꯃꯣꯏ ꯌꯥꯝ ꯑꯗꯨ ꯗꯤꯃꯥꯟ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯂꯩꯔꯣꯡ ꯃꯌꯥꯝ ꯍꯥꯞꯄꯗꯣ ꯑꯗꯨꯏꯗꯨꯃ ꯗꯤꯃꯥꯟ ꯈꯔ ꯇꯧꯏ ꯑꯗꯨꯒ ꯇ꯭ꯔꯥꯏꯞꯀꯤ ꯐꯤꯁꯤꯡꯁꯦ ꯁꯤꯃ ꯃꯣꯏꯅ ꯗꯤꯃꯥꯟ ꯇꯧꯏ ꯑꯗꯒꯤ ꯗꯣꯜ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯦꯀꯣ ꯑꯗꯨ ꯗꯤꯃꯥꯟ ꯇꯧꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯀꯣꯇꯟ ꯁꯥꯔꯤ ꯐꯨꯜ ꯑꯗꯩ ꯁ꯭ꯂꯤꯛꯀꯤ ꯁꯥꯔꯤ ꯐꯨꯜ ꯃꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯤꯅꯤ ꯇꯥꯃꯣ ꯁꯤꯃ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤ ꯇꯥꯃꯣ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯆꯠꯂꯤꯗ ꯇꯥꯃꯣ ꯃꯥꯔꯀꯦꯠꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯤ ꯏꯁꯥ ꯂꯣꯏ ꯁꯥꯖꯕꯅꯤꯅ ꯈꯤꯇꯪꯗꯤ ꯍꯟꯊꯩꯌꯦꯕ ꯍꯟꯊꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯛ ꯆꯪꯉꯒꯗꯤ ꯍꯦꯂꯨꯝꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯍꯦꯂꯨꯝꯒꯤ ꯍꯥꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯂꯨꯝ ꯑꯍꯨꯝ ꯃꯔꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯁꯤ ꯑꯍꯨꯝ ꯃꯔꯤ ꯂꯩꯔꯤꯕꯁꯤꯗ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯦꯗꯥꯝ ꯍꯣꯏꯒꯤꯁꯤꯗ ꯑꯌꯥꯝꯕ ꯃꯤꯁꯤꯡꯁꯦ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯔꯒꯦꯠ ꯇꯧꯋꯦ ꯍꯥꯏꯗꯤ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯪꯉꯨꯔꯒꯁꯨ ꯃꯣꯏꯅ ꯀꯩꯅꯣ ꯍꯪꯀꯥꯟꯗ ꯁꯤꯒꯤ ꯍꯦꯂꯨꯝ ꯂꯩꯁꯦ ꯁꯤꯗ ꯆꯪꯉꯨ ꯍꯥꯏꯔꯒ ꯏꯃꯥꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯅ ꯑꯃꯈꯛ ꯈꯪꯕꯗꯤ ꯃꯌꯥꯝ ꯃꯔꯤ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯅꯟ ꯃꯅꯤꯄꯨꯔꯤꯕꯨ ꯑꯣꯏꯔോ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯄꯁꯤꯡ ꯚꯤꯖꯤꯠ ꯂꯥꯛꯄꯁꯤꯡꯁꯤꯁꯨ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯆꯪꯉꯝꯗꯕ ꯃꯤꯁꯤ ꯌꯥꯎꯗꯦꯅ ꯈꯜꯂꯦ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯤꯗ ꯏꯃꯥꯁꯤꯡꯁꯤꯅ ꯀꯩꯊꯦꯜ ꯏꯃꯥꯁꯤꯡꯁꯤꯅꯁꯨ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯐꯪꯕ ꯉꯝꯗꯕꯅꯤ나 ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯤ ꯇ꯭ꯔꯦꯗꯃꯥꯔꯛꯅꯤ ꯀꯨꯏꯅ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯈꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯈꯟꯅꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯅ ꯄꯣꯠꯇꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯐꯝꯗꯨꯃ ꯇꯥꯛꯅꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯔꯦꯟꯖꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯃꯜꯁꯤ ꯐꯤꯒꯤ ꯃꯃꯜꯁꯤ ꯐꯤꯗꯨꯒꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯆꯠꯅꯔꯤꯕꯁꯤ ꯔꯥꯅꯤ ꯐꯤ ꯍꯥꯏꯔꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯗꯒꯤ ꯁꯦꯠꯅꯅꯕ ꯐꯅꯦꯛꯄꯨ ꯍꯥꯏꯔꯁꯤ ꯑꯗꯣ ꯃꯃꯜꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩ ꯃꯃꯜꯁꯤ 90 ꯀꯩꯅꯣ ꯔꯥꯅꯤ ꯐꯤꯗꯅꯦ ꯇꯥꯃꯣ ꯔꯥꯅꯤ ꯐꯤꯁꯤꯗꯒꯤꯗ 75,000 80 ꯁꯨꯃꯥꯏꯅ ꯇꯧꯕ ꯔꯥꯅꯤ ꯐꯤꯁꯨ ꯂꯩꯌꯦꯕ ꯇꯥꯃꯣ ꯑꯗꯣ ꯃꯣꯏ ꯑꯣर्डरꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨ ꯌꯥꯝ ꯊꯝꯕꯗꯤ ꯉꯝꯖꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯑꯣर्डर ꯇꯧꯔꯀꯥꯟꯗ ꯐꯤꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯃꯟꯗꯨ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯃꯃꯟꯗꯨ ꯋꯥꯡꯕꯅꯤꯅ ꯐꯤꯁꯥꯕꯤꯁꯤꯡꯗꯨꯅ ꯁꯤꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯝ ꯌꯥꯝꯕꯅꯦ ꯁꯤꯒꯤ ꯃꯃꯜꯁꯤꯗꯒꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤꯗꯨ ꯌꯦꯡꯉꯀꯥꯟꯗ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯍꯥꯞꯄ 10% ꯃꯣꯏꯅ ꯁꯥꯔꯛꯏꯕ ꯐꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ 10% ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯜ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ 10%ꯗꯒꯤ ꯇꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯍꯦꯟꯕꯗꯤ ꯌꯥꯏ ꯇꯥꯕꯗꯤ ꯌꯥꯗꯕ ꯑꯗꯣ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯔꯥꯅꯤ ꯐꯤꯁꯦ ꯔꯥꯅꯤ ꯃꯆꯥ ꯔꯥꯅꯤ ꯃꯥꯟꯕꯤ ꯑꯗꯨ ꯑꯗꯥ ꯀꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯩꯔꯦ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯏ ꯂꯩꯔꯣꯡ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯦꯟꯋꯥꯛꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯂꯤ ꯀꯩꯅꯣ 800 ꯄꯤꯕ ꯔꯥꯅꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯀꯩꯝꯇ ꯔꯥꯅꯤ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅ ꯔꯥꯅꯤ ꯃꯅꯥꯎ ꯑꯗꯒꯤ ꯔꯥꯅꯤ ꯏꯆꯝ ꯆꯝꯕꯗꯤ 500ꯇꯁꯨ ꯑꯗꯨꯝ ꯂꯩ ꯑꯍꯣꯡꯕꯗ ꯏꯆꯝ ꯆꯝꯕ ꯀꯕꯣꯛ ꯃꯆꯥꯗꯪ ꯆꯥꯏꯔꯒ ꯃꯆꯥ ꯆꯨꯅꯤꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯅ 500ꯇꯁꯨ ꯑꯗꯨꯝ ꯂꯩ ꯔꯥꯅꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯑꯗꯨꯝ ꯏꯟꯖꯔꯤꯕꯁꯤꯁꯨ 14,000 14,000 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯤꯕꯅꯤ ꯄ꯭ꯔꯣꯐꯤꯠ ꯍꯥꯞꯇ꯭ꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗꯤ ꯂꯣꯏꯅꯃꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯝꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤ
se ningol cha hui matam lai en khalo adagi maruena se luhong ke hongba chako wa ke do san inei den simba maruena occasion sing occasional budi oi ado sumi la ko matam na humdra ma bi yang khai bi di lei budi ngam moi ne aduna indi iningba lei budi ngam dri ba kangu sing du gi damakta kari tauge moi gi market ama lei bra na adune yang sei taw makhan ma thin thame khoi leirong se yam thoga su mi je phajahan badi na te ba damo aduga ngasagi ma sagi sana ba color siga loina na man in pidune aduna phajabu duni hena phajai cham na khoina mayam na tongnai na leirong yam haidi hen wa yam tawre yam phajare maman wangi chu legi haiba sina mu seng na rege ta mo si khoi chung atugi ka pa de le jete da pisa bi sing da wa ja be matik moina moigi work charge to longja gi bane ba samna city mantri gumba doctor gumba na ayam bo oye mantri gi nipi gumba doctor gumba se sin ayam ba logje seng ba aduga akhoi isa mak so adugi ke pa de le jete aduga ngasai gi ta mo na haibi ri ba do moi gi oire ga so ai hai ne ta mo sumba gi phi sam ba si smai to ga work che tau dra ga ne ma sam sai da ga so adu ne na lem na so phase yo ta mo haidi yam taisan basina si leirong gi da phase he ba na ai ngoti ma de ga chu thoga lam moi da di ba phun le ya phase ne me dam shoot wori ni phase ne so ne di maman du ga mukta ba matam da ai ki du gi quality so mu he ga tui ada sida mi amana anytime hekta lai ba la ko matam da readily pot khudi mak se di mapan gi mi kai da hani khoi gi domestic tourist me am su lai dana mapan gi gi khoi gi manung gi woji su le je ani leire ge ne la ko matam da pot sing se available oi bra adu kari kari pot no maru oina swade am kan na ko na market to riba hoji office le bili se maru na retail shopping in sai na ai mamang da haija re akoi je pura manipur da lei ba community kudi ma ke mun apa ma pot kudi ma ka thong ba ngami haija re aduga mapan de gi akoi sida sida kai ga market la agari moi da hong ma pa me phaja ba pa me samna ha ba moi rang phi chan ba phanek se moi laurani aduga akoi adudi seng haragadi maman dam hong muslai moirang pi san ba chang sang ya san kitang handaraga na 350 gumba ade khatang phajaraga na 450 ade 400 na taga 300 sumaina lei ba mai magi ado khai di hong go posu moina laurani aduga moina akoi gi akoi sida sum tawrai moina free to home lei bra hangi ko akoi da lei han haire ana moi free tam to thosa krani ma thagi sumai mapan hat basina salwari gi khangda ami khadu moi gi mapan ge ge to design de moi num tawamani aduga moina dum tura dum de border sem dok raga moi design ni ne design to to na rai tawrani adagi mu phanik mayek nai base mayek nai base moi ke to bodai kinu khangge mayek nai base moi yam pa me moi gi pa sing gi na lei base phanik mai ne sem loi ngasai gi kan wasing ki ko moi gi apai sida hida bo palang mi na ko sing je ado lauri si moi gi pot ku matu pa male aina sum khanja bada no mai na photo ga thaga la pata pot oina tu bagi posa ina mayek nai bagi phi sina mayek nai bagi phi sina abaina moi na so adu kai su kai da baina dum khale kai da koi sida bu bham khan bi wa moi sinna gi da to pa pa jam sinna gi ni phi di han an jaba seng seng jaba ma gi original ni ka su kai den khale yam nunga je mam si ma khang jare ado hoji phi sa ba sida hoji manipur sidi manipur gi phibam si tamngam pote adu kari mo to hoji pudi khara budi phare ban he tok slo lambi hoji nong tare ninga den sat pe he ya dum raw material phi sa ba changi ba myam se masi tasena paisa oina budi khar khar bani piraga na hai ado tasena paisa nga to oina pibara raw materials di tasena kain oina hai ta pot oina piba khotpagi simasi di tawdabra kamai tawi hana tama tawjarmi hauji hauji ko oina di adu paisa na tana atopadi pijadra paisa oina piraga moina ka khalak pachi ju akhoi moina phisa man adagi langsak chakmal lang mama loi mak kai tho akanda moigi adagi loi mak tawra kan akhoi office ta thagat pirak thajalak pani moi phi asaba sing je hana di aina sai jagi do dai house leading ai adagi di spaining leading matam dadi akhoi na moigi phi lore adagi lang lore lang masu sangi adu moina apama masu je tawra kan handak ti adi masu da sabi ro ai akhoi na apama color sa hai ni adu moina lang da pibiu ha ga mai pi bane ba haujing na nga sagi animak se dai house na sidagi ba spinning mill su magi matam lu gi badung mangi ba adudagi akai society su pura amang matam ojegi adagi hoji tasengna lakning si board member na hoji habi do adu office run tawna no honna bada adu board member haisi di kamaina
ꯁꯦꯝꯃꯤ ꯑꯗꯣ ꯃꯤ ꯀꯌꯥꯅ ꯁꯥꯏ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯤꯌꯔꯄꯔꯁꯟꯕꯨꯗꯤ ꯃꯦꯗꯥꯝꯅ ꯑꯣꯏꯔꯦ ꯑꯗꯣ ꯕꯣꯔꯗ ꯃꯦꯝꯕꯔꯁꯦ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯤ 5 years ꯂꯩꯔꯒ ꯑꯩꯈꯣꯏꯁꯤ election ꯇꯧꯋꯦ ꯆꯍꯤ ꯃꯉꯥ ꯂꯩꯔꯒ ꯆꯍꯤ ꯃꯉꯥ ꯂꯩꯔꯒ ꯑꯗꯨꯒ ꯑꯗꯨꯒꯤ GBꯒ ꯀꯣꯟꯅꯅ ꯇꯧꯕꯅꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯕꯣꯠ ꯊꯥꯗꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯗꯨ elected member ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯣꯔꯗ ꯑꯣꯏꯅ ꯄꯨꯔꯛꯄꯅꯦ ꯑꯗꯣ elected member ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯐꯤꯁꯁꯤ ꯔꯟ ꯇꯧꯋꯦ ꯃꯣꯏ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯁꯤꯗꯤ ꯀꯔꯤ ꯃꯣꯏꯒꯤ incentive ꯈꯔꯒ ꯄꯤꯕ꯭ꯔꯥ ꯇꯣꯂꯣꯞ ꯐꯪꯉꯤ ꯀꯃꯥꯏ ꯇꯧꯏ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯇꯥꯃꯣ ꯈꯔ ꯄꯤꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯕꯥꯏꯂꯣꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯝꯇ ꯂꯧꯕ ꯌꯥꯗꯦ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕꯨ ꯇꯤ ꯍꯥꯏꯗꯤ ꯑꯣꯇꯣ ꯐꯤꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝꯕꯒꯤ ꯑꯗꯒꯤ ꯁꯤꯇꯤꯡ ꯑꯦꯂꯋꯦꯟꯁꯀꯨꯝꯕ ꯁꯤ ꯅꯠꯇꯅ ꯂꯧꯕ ꯌꯥꯗꯦꯅ ꯑꯗꯨꯃ ꯈꯤꯇꯪ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦ ꯊꯥꯖꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯁꯤꯇꯤꯡ ꯐꯝꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯃꯤꯇꯤꯡ ꯐꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯏ ꯁꯤꯇꯤꯡ ꯐꯪꯗꯣꯏꯅꯣ ꯁꯤꯇꯤꯡ ꯑꯦꯂꯋꯦꯟꯁꯇꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯊꯧꯖꯜꯂꯛꯑꯦ ꯂꯥꯏꯔꯤꯛ ꯇꯧꯅꯤ ꯇꯧꯔꯛꯑꯦ ꯑꯩꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯅ ꯑꯃꯨꯛ ꯆꯦ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯣꯏꯅ ꯑꯣꯔꯦꯅꯤꯌꯝ ꯍꯥꯏꯗꯅ ꯈꯔ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯦꯅꯤꯌꯝ ꯈꯔ ꯃꯣꯏ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯣꯏꯅꯃꯛ sacrifice ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯀꯠꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒꯦꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯌꯣꯛꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯦꯟꯁꯨ ꯄꯤꯕ ꯑꯗꯩ ꯁꯣꯁꯥꯏꯇꯤꯁꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇꯪ ꯐꯪꯉꯤꯕꯗꯨꯅ ꯄꯦꯟꯊꯣꯛꯁꯤꯅ ꯇꯧꯔꯒ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤ selfless sacrifice ꯑꯃ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯑꯄꯨꯟꯕ ꯑꯃ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯄꯨꯟꯕꯒꯤ ꯑꯗꯨꯒꯤ ꯄꯋꯥꯔ ꯊꯧꯅꯥ ꯑꯃ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯆꯪꯉꯦꯅ ꯑꯗꯣ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯍꯪꯅꯤꯡꯉꯤꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯍꯧꯖꯤꯛ ꯆꯤꯌꯔꯄꯔꯁꯟꯕꯨꯗꯤ ꯑꯣꯏꯕꯤꯔꯦ ꯑꯗꯨ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯋꯤꯕꯔꯁꯤꯡꯒꯤ ꯑꯗꯨꯅ ꯋꯤꯕꯤꯡ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯍꯧꯖꯤꯛ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏ ꯏꯁꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛꯁꯤ ꯇꯧꯔꯛꯄ꯭ꯔꯥ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯀꯔꯤꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯈꯪꯍꯧꯏ ꯑꯩ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦ ꯐꯤ ꯍꯧꯕ ꯏꯁꯥꯅ ꯑꯗꯨꯝ ꯍꯧꯖꯔꯛꯑꯒ ꯐꯤ ꯑꯗꯨم ꯁꯥꯖꯔꯛꯏ ꯑꯗꯒꯤ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯂꯣꯟꯕ ꯈꯨꯠꯅ ꯂꯣꯟꯕ ꯃꯦꯆꯤꯟꯒꯤꯗꯤ ꯍꯩꯇꯦ ꯑꯗꯒꯤ ꯐꯅꯦꯛ ꯂꯣꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯆꯤꯟꯗ ꯑꯝꯇ ꯍꯩꯖꯗꯦꯀꯣ ꯍꯩꯁꯦ ꯅꯈꯣꯝꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯏꯁꯩ ꯃꯌꯦꯛ ꯈꯔ ꯑꯗꯨꯝ ꯏꯖꯔꯛꯏ ꯁꯩꯔꯦꯡꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯏꯖꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯌꯥꯎꯔꯒ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯁꯃꯥꯖꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯌꯥꯝꯁꯤ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯀꯠꯊꯣꯛꯆꯒꯦꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯑꯩ ꯇꯥꯃꯣ ꯑꯩꯁꯦ ꯕꯦꯐꯥꯎꯗꯪ ꯇꯝꯖꯧꯋꯦ ꯑꯗꯣ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯀꯧꯖꯔꯒꯦ ꯃꯦꯗꯥꯝꯒꯤ ꯀꯔꯤ ꯇꯧꯏ ꯏꯆꯥ ꯏꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯁꯥꯔꯁꯤ ꯃꯥ ꯍꯥꯟꯅ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯅꯥꯕꯗꯒꯤ ꯑꯗꯨꯝ ꯃꯥ ꯄꯣꯊꯥꯔꯦ ꯑꯗꯒꯤ ꯑꯃꯅ ꯏꯆꯥꯗꯣ ꯁꯅꯥꯏ ꯃꯆꯥꯃ ꯑꯗꯒꯤꯗꯤ ꯏꯆꯥ ꯑꯅꯤ ꯂꯩ ꯏꯆꯥ ꯑꯅꯤꯁꯤ ꯏꯆꯥ ꯑꯍꯟꯁꯤ ꯀꯩꯅꯣꯅꯦ ꯃꯥꯁꯇꯔ ꯂꯣꯏꯈꯤꯕ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯕꯤꯇꯦꯛ ꯇꯧꯋꯤ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯐꯦꯃꯤꯂꯤꯁꯨ ꯌꯥꯝ ꯐꯖꯅ ꯏꯆꯥ ꯏꯁꯨ ꯐꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤ ꯑꯗꯨꯒ ꯏꯁꯥꯁꯨ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯑꯗꯨꯒ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯍꯩ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯗ ꯍꯥꯏꯗꯤ ꯆꯥꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯏꯁꯥꯅ ꯍꯩꯅꯕ ꯁꯤꯟꯐꯝꯗꯨꯒ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤ ꯑꯃꯨꯛ ꯂꯥꯛꯆꯔꯒꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝ ꯈꯔ ꯁꯦꯝꯃꯤ ꯑꯗꯨꯅ ꯃꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯇꯅꯗ ꯌꯥꯎꯕ ꯃꯇꯝꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯒꯨꯝꯕ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯀꯔꯤꯅꯣ ꯁ꯭ꯀꯤꯝꯁ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁ ꯃꯌꯥꯝꯁꯤ ꯀꯔꯤ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤ ꯂꯩꯇꯕ ꯃꯇꯝꯗ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯑꯃ ꯄꯤꯔꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯅꯠꯇꯕ ꯅꯟ ꯃꯦꯝꯕꯔꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯦꯟꯁꯤꯜ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ISTBꯒꯤ ꯈꯨꯠꯊꯥꯡꯗꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯅ꯭ꯌꯨꯁꯇꯒ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯎꯖꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯋꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯡꯁꯤꯗ ꯑꯗꯒꯤ ꯑꯃꯅ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯒ ꯂꯥꯛꯏ ꯑꯗꯩ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯉꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯗꯒꯤ ꯑꯗꯩ ꯁ꯭ꯄꯣꯔꯠꯀꯤ
ꯑꯩꯈꯣꯏ ꯁꯨꯝ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗꯁꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣ ꯑꯗꯩ ILPꯒꯤꯕꯨ ꯑꯣꯏꯔꯣ ꯑꯁꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯒ ꯁꯔꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯆꯔꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯒꯤ ꯁ꯭ꯀꯤꯝꯒꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯃꯣꯏ ꯄꯤꯕꯒꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨ ꯄꯤꯔꯤꯗꯨꯒꯤ ꯃꯊꯛꯇꯨꯗ ꯁꯣꯝꯗ ꯄꯤꯔꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯗ ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯌꯥ ꯀꯌꯥꯝ ꯄꯤꯕꯅꯣ ꯄꯩꯁꯥꯗꯤ ꯌꯥꯝꯖꯗꯦ ꯍꯥꯏꯗꯤ ꯊꯥ ꯃꯔꯤ ꯂꯩꯔꯀꯥꯟꯗ ꯂꯨꯄꯥ 500 ꯈꯛꯇꯪ ꯄꯦꯟꯁꯤꯜꯁꯦ ꯄꯤꯖꯕꯅꯦ ꯑꯗꯨꯅ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯟꯁꯤꯡꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯅꯤ ꯇꯥꯃꯣ ꯄꯤꯖꯔꯤꯁꯦ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯁꯣꯛꯊꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯅꯠꯇ꯭ꯔꯕꯁꯨ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯁꯣꯊꯅ ꯂꯩꯕ ꯑꯗꯩ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯅ ꯌꯦꯡꯕꯗ ꯏꯆꯥ ꯏꯁꯨꯒꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯦꯟꯁꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯐꯪꯉꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯣꯏ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯃꯣꯏꯒꯤ ꯍꯦꯟꯅ ꯐꯅꯅꯕ ꯀꯔꯤ ꯁ꯭ꯀꯤꯝꯁꯤꯡ ꯄꯥꯏꯈꯠꯄ ꯈꯣꯠꯄ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯇꯥꯃꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠꯁꯦ ꯄ꯭ꯂꯣꯠꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ NCTCꯒꯨꯝꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯂꯧꯖꯔꯛꯇꯦꯀꯣ ꯑꯗꯨꯗ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯞꯄꯤꯡ ꯃꯣꯜꯒꯨꯝꯕ ꯃꯊꯛꯁꯦ ꯑꯣꯟꯈꯠꯂꯦꯗꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯂꯝ ꯂꯩꯖꯩꯕ ꯇꯥꯃꯣ ꯁꯤ ꯑꯩ ꯄꯟꯖꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗ ꯁꯣꯁꯥꯏꯇꯤꯒꯤ ꯂꯝꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯁꯣꯞꯄꯤꯡ ꯃꯣꯜꯒꯨꯝꯕ ꯑꯣꯟꯈꯠꯂꯒ ꯑꯗꯨꯒ ꯃꯊꯛꯁꯤꯗꯩꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯕꯤꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯐꯤ ꯁꯥꯍꯟꯅꯕ ꯃꯊꯛ ꯅꯠꯇꯦ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯦ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯐꯤ ꯁꯥꯅꯅꯕ ꯑꯃ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯖꯔꯒ ꯁꯣꯁꯥꯏꯇꯤꯁꯤꯅ ꯂꯝ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯗꯨꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯦꯠ ꯑꯃ ꯁꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯀꯧꯔꯒ ꯃꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯋꯦꯖꯦꯁ ꯄꯤꯖꯔꯀꯥꯟꯗ ꯐꯤ ꯁꯥꯍꯟꯕꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯝꯖꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃꯈꯛꯀ ꯄꯟꯖꯔꯀꯥꯟꯗ ꯗꯥꯏ ꯍꯥꯎꯁꯀꯤ ꯑꯗꯩꯗ ꯑꯩꯈꯣꯏ 99 years ꯑꯩꯈꯣꯏꯅ ꯂꯤꯁ ꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯂꯝ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯣ ꯍꯟꯗꯛꯁꯤ ꯂꯝꯅ ꯀꯔꯥꯏꯋꯥꯏꯗꯅꯣ ꯗꯥꯏ ꯍꯥꯎꯁꯀꯤ ꯅꯥꯀꯟꯒꯤꯗꯨꯗꯅꯦ ꯍꯥꯏꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗꯩꯁꯤꯗ ꯍꯟꯗꯛ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯁꯥꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯡ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯦꯛꯁ ꯊꯤꯕ ꯈꯣꯠꯈꯤꯕꯗꯣ ꯂꯣꯏ ꯂꯩꯖꯔꯀꯥꯟꯗ ꯄꯇꯥ ꯑꯁꯦꯡꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯅꯕꯁꯨ ꯂꯩꯖꯩꯀꯣ ꯂꯩꯔꯝꯗꯕꯅ ꯂꯤꯁꯀꯤ ꯑꯗꯨꯗꯤ ꯂꯣꯏ ꯂꯩꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯁꯥꯈꯤꯕꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯁꯨ ꯁꯥꯍꯧꯗ꯭ꯔꯦ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯄꯤꯂꯔꯗꯤ ꯌꯨꯡꯈꯠꯄꯗꯧꯅ ꯁꯥꯁꯨ ꯁꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯦ ꯊꯥꯖꯈꯤꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯗꯤ ꯃꯨꯞ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯈꯔ ꯇꯥꯟꯅꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯃꯗꯤ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯏꯗꯧꯔꯤꯌꯦ ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯏꯗꯧꯔꯤ ꯌꯥꯝ ꯀꯨꯏꯔꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯑꯣꯄꯔꯦꯇꯤভ ꯁꯣꯁꯥꯏꯇꯤꯗꯨ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯈꯤꯇꯪ ꯀꯟꯅ ꯇꯥꯟꯅꯁꯤꯟꯕꯤꯕ ꯑꯃ ꯃꯦꯗꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯆꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯇꯤভ ꯗꯤꯕꯂꯞꯃꯦꯟ ꯀꯣꯔꯄꯣꯔꯦꯁꯟꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ NCDCꯒꯤꯒ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯀꯣꯑꯣꯄꯔꯦꯇꯤভ ꯑꯦꯛꯁꯂꯦꯟ ꯑꯦꯋꯥꯔꯗꯀꯥꯏꯁꯤ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯇꯤভ ꯇ꯭ꯔꯦꯗ ꯐꯦꯌꯔꯒꯥꯏꯁꯤ ꯇꯧꯔꯤ ꯁ꯭ꯋꯥꯏꯗ ꯇꯁꯦꯡꯅ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯔꯕ ꯇ꯭ꯔꯦꯗꯃꯥꯔꯛ ꯑꯣꯏꯔꯕ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯊꯪꯒꯤꯕꯨ ꯑꯣꯏꯔో ꯑꯋꯥꯔꯗꯀꯤꯕꯨ ꯑꯣꯏꯔꯣ ꯊꯥꯕꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯤꯌꯦ ꯑꯗꯨ ꯊꯥꯗ꯭ꯔꯤꯁꯤ ꯀꯔꯤ ꯋꯥꯠꯂꯦꯅ ꯈꯟꯕꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯊꯥꯅꯤꯡꯗꯕꯒꯤꯔ ꯊꯥꯕ ꯌꯥꯕꯒꯤ ꯃꯆꯥꯛꯇꯨ ꯂꯩꯇꯕ ꯀꯔꯤꯅꯣ ꯇꯥꯃꯣ ꯊꯥꯕꯗꯤ ꯌꯥꯝ ꯊꯥꯔꯝꯕꯖꯥꯠꯅꯤ ꯊꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯇꯥꯃꯣ ꯃꯥꯏꯁꯤ ꯏꯄꯥꯛ ꯄꯥꯛꯇꯦ ꯃꯥꯏꯁꯦ ꯑꯗꯒꯤ ꯃꯦꯂꯥꯁꯨ ꯑꯩꯈꯣꯏ ꯃꯦꯂꯥꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ 2011ꯒꯤ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 5ꯇꯒꯤ ꯍꯧꯕ ꯑꯗꯨꯃꯛꯇꯤ ꯑꯩ ꯀꯩꯅꯣꯁꯤꯗꯗꯤ ꯂꯩꯖꯗ꯭ꯔꯤꯀꯣ 11ꯗꯒꯤ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯗꯩꯗ ꯈꯨꯔꯥꯏꯗ ꯇꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯧꯈꯤꯕ ꯃꯦꯂꯥꯗꯣ ꯑꯗꯨꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯔꯨꯛ ꯌꯥꯔꯒ ꯂꯩꯖꯈꯤꯕꯅꯤ ꯇꯥꯃꯣ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯁꯤꯅ ꯁꯔꯀꯥꯔꯗ ꯊꯥꯗꯕꯅꯤ ꯇꯥꯃꯣ ꯌꯥꯝ ꯊꯥꯕ ꯀꯩꯝꯇ ꯃꯥꯏ ꯄꯥꯛꯂꯛꯇꯕꯁꯤꯗ ꯃꯦꯂꯥꯐꯥꯎ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯔꯧꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯨꯛ ꯂꯤꯔꯕ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯔꯝꯕꯤ ꯏꯁꯣꯔꯤꯔꯣꯏꯗꯣ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯁꯨ ꯃꯥꯅ ꯇꯧꯕꯤꯔꯝꯕꯅꯦꯕ ꯑꯗꯨ ꯃꯁꯥꯃꯛꯁꯨ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯃꯤꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦꯕ ꯁꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯂꯥꯛꯑꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯗ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯏꯟꯗꯤꯌꯥ ꯏꯁꯀꯥꯞꯀꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯖꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯀꯥꯞ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯗ ꯃꯗꯨ ꯐꯖꯃꯟꯈꯤꯗ ꯃꯥꯅ ꯐꯖꯩꯅ ꯍꯥꯏꯕꯗꯨ ꯃꯃꯤꯡꯐꯥꯎ ꯏꯟꯗꯤꯔꯥ ꯏꯁꯀꯥꯞ ꯑꯅ ꯃꯃꯤꯡ ꯆꯠꯂꯦ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯩꯒ ꯍꯥꯏꯕ ꯑꯃ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯖꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯂꯤꯕꯤꯔꯛꯎꯅꯦ 1974
74 ꯑꯣꯏꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒ ꯃꯣꯏ ꯐꯪꯁꯟ ꯑꯃꯒꯤ ꯑꯣꯏꯅ ꯇꯥꯏꯀꯣ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯟ ꯊꯤꯌꯦꯇꯔꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅꯁꯨ ꯉꯁꯥꯏ ꯃꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯀꯩꯅꯣꯁꯦ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯁꯦ ꯑꯣꯛꯄꯁꯤꯗꯒꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯒꯤꯗꯤ ꯈꯨꯗꯣꯜꯄꯣꯠ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯁꯨ ꯑꯗꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯁꯨ ꯄꯤꯕ ꯀꯥꯟꯁꯤꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯁꯤꯅꯁꯨ ꯃꯥꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯎꯕꯗ ꯂꯥꯞꯅ ꯄꯥꯝꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯄꯥꯝꯃꯤꯅꯦ ꯈꯜꯂꯒ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯐꯦꯠ ꯌꯥꯝꯕꯗ ꯃꯥꯅ ꯄꯥꯝꯃꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯖꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯕꯖꯥꯠꯅꯦ ꯃꯥꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯦ ꯁꯤꯗ ꯑꯩꯅ ꯄꯥꯝꯃꯒ ꯁꯤ ꯑꯗꯨꯝ ꯉꯁꯥꯏꯗꯤ ꯑꯩ ꯁꯤ ꯌꯦꯡꯉꯤꯅꯦ ꯈꯣꯠꯂꯦ ꯌꯥꯝ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯥꯅꯒ ꯐꯤꯁꯦ ꯀꯣꯟꯁꯤꯟꯗꯅ ꯂꯩꯗꯅ ꯈꯔ ꯇꯧꯕꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯖꯣꯏ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯏꯔꯥꯟ ꯊꯤꯌꯦꯇꯔꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯊꯣꯛꯇ꯭ꯔꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯀꯥꯞꯁꯤ ꯐꯪꯈꯤꯕꯗꯨꯗꯒꯤ ꯍꯥꯏꯕꯤꯔꯝꯕꯅꯤꯒ ꯍꯥꯏꯕ ꯌꯦꯔꯛꯄꯗ ꯑꯗꯨꯒꯤ ꯃꯈꯥ ꯁꯝꯊꯖꯔꯛꯄꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯀꯩꯅꯣꯃ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯇꯥꯃꯣꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯅ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯦꯂꯨꯝꯒꯤ ꯈꯪꯗꯦ ꯑꯗꯒꯤ ꯀ꯭ꯔꯥꯐꯀꯤ ꯈꯪꯗꯦ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯂꯣꯏꯅꯃꯛ ꯊꯥꯔꯛꯑꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯈꯪꯕꯤꯗꯅ ꯊꯥꯔꯛꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯔꯤꯁꯔꯁ ꯋꯥꯔꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪ ꯇꯧꯒꯦ ꯃꯣꯏꯒꯤ ꯏꯟꯇꯔꯟꯁꯤꯞ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯥꯏꯗꯤ ꯆꯠꯂꯣꯏꯁꯤ ꯍꯦꯛꯇ ꯊꯥꯔꯛꯑꯦ ꯆꯠꯂꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯪꯗꯅꯗꯤ ꯂꯩꯕ ꯌꯥꯔꯅꯤꯗꯤ ꯑꯗꯨم ꯍꯥꯏꯕ ꯑꯗꯨꯒ ꯌꯥꯗꯤ ꯌꯥꯎꯕꯗ ꯌꯥꯔꯅꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯁꯤ ꯄ꯭ꯂꯥꯟꯁꯦ ꯂꯣꯏ ꯇꯧꯔꯦ ꯊꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯍꯦꯛꯇ ꯌꯥꯎꯗꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯥꯃꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯁꯨ ꯈꯜꯂꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯅꯔꯤꯒꯦꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯆꯨꯝꯕ ꯈꯔꯗꯤ ꯄꯥꯝꯃꯦꯕ ꯑꯩ ꯂꯨꯄꯥ ꯑꯃ ꯇꯤꯡꯉꯒ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯑꯗꯨ ꯀꯃꯤꯠꯃꯦꯟꯇꯨ ꯐꯖꯅ ꯂꯩꯕꯤꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕ ꯁꯦꯝꯗꯣꯛꯄ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯕ ꯌꯥꯎꯔꯦꯅ ꯈꯜꯂꯗꯤ ꯑꯗꯨ ꯄꯥꯝꯖꯗꯕ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯆꯠꯄ ꯇꯥꯏꯗꯅ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯍꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯁꯤꯗ ꯇꯦꯕꯜꯗ ꯄꯨꯕꯤꯔꯛꯏꯁꯦ ꯃꯁꯤ ꯄꯥꯛꯅꯁꯨ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯣ ꯁꯤꯗ ꯄꯨꯕꯤꯔꯛꯏꯁꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯁꯤꯃꯨꯛꯇ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯤꯒꯤꯁꯦ ꯃꯦꯃꯦꯟꯇꯣꯅꯦ ꯁꯥꯃꯨ ꯃꯌꯥꯅ ꯁꯥꯕ ꯃꯦꯃꯦꯟꯇꯣ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯑꯦꯆꯤꯞ ꯇꯧꯕꯅꯣ ꯀꯔꯝꯍꯥꯏꯅ ꯐꯪꯕꯅꯣ ꯀꯔꯤ ꯁꯤꯒꯤ ꯋꯥꯔꯤ ꯕꯥꯏꯟ ꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯩꯔꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤ ꯀꯩꯅꯣꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯄꯦꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯃꯦꯂꯥ ꯆꯠꯄ ꯃꯦꯂꯥ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯃꯣꯏ ꯀꯝꯄꯤꯇꯤꯁꯟ ꯇꯣꯉꯥꯟꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯈꯤꯕ ꯑꯗꯨ ꯆꯠꯄꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯛꯄꯒꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯁꯥꯃꯨ ꯃꯌꯥꯁꯤꯅ ꯁꯥꯔꯒ ꯃꯅꯥ ꯃꯦꯃꯦꯟꯇꯣꯁꯤ ꯄꯤꯔꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯄꯨꯔꯛꯑ ꯇꯦꯕꯜꯗ ꯂꯩꯔꯒ ꯑꯩꯅ ꯃꯁꯤ ꯋꯥꯍꯪꯁꯤ ꯑꯃꯨꯛꯇ ꯍꯪꯖꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯃꯔꯛꯁꯤꯗꯩꯁꯤꯗ ꯇꯥꯟꯖꯥ ꯑꯃ ꯑꯩ ꯂꯧꯖꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯑꯦꯋꯥꯔꯗꯅꯤ ꯁꯤ ꯄꯤꯔꯛꯏꯁꯦ ꯐꯣꯔꯦꯟ ꯑꯦꯋꯥꯔꯗꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯦꯝ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯁꯦꯟꯊꯪꯅꯆꯤꯡꯕ ꯍꯧꯖꯤꯛꯇꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯇꯧꯔꯤꯒ ꯑꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯁ꯭ꯀꯤꯜꯁ ꯃꯌꯥꯝꯁꯤꯐꯥꯎꯕ ꯑꯦꯝ ꯑꯦꯁ ꯑꯦꯝ ꯏꯒ ꯃꯌꯥꯝ ꯇꯧꯔꯤ ꯄꯩꯁꯥ ꯄꯤꯔꯤ ꯁꯦꯟꯊꯪꯒꯤ ꯀꯔꯤꯒꯤꯒ ꯊꯥꯔꯨ ꯈꯣꯠꯂꯨꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯁꯦꯟꯊꯪ ꯊꯥꯅꯤꯡꯗ꯭ꯔꯤꯁꯦ ꯄꯩꯁꯥꯁꯤ ꯄꯤꯔꯛꯑꯣꯏꯅ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯅꯤꯡ ꯈꯜꯂꯕ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯗꯤ ꯊꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯀꯩꯅꯣꯃ ꯂꯩꯔꯦ ꯇꯥꯃꯣ ꯇꯧꯔꯝꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯛꯂꯩꯕꯤ ꯑꯕꯣꯛ ꯁꯛꯂꯩꯕꯤ ꯃꯌꯥꯝꯗꯨꯅꯁꯨ ꯍꯣꯠꯅꯖꯅꯕ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈ꯭ꯔꯁꯇꯨꯅ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯇꯣꯔꯦꯕ ꯁꯝꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯣꯛꯄꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯗ꯭ꯔꯕ ꯀꯩꯅꯣꯝ ꯆꯠꯀꯥꯟꯗ ꯑꯁ ꯃꯥꯏꯗꯤ ꯆꯥ ꯑꯃ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯤ ꯍꯥꯏꯕ ꯄꯣꯠ ꯁꯨꯝꯕ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯄꯩꯁꯥꯁꯦ ꯆꯠꯀꯗꯧꯔꯕ ꯑꯗꯨꯏꯗꯨꯗꯤ ꯁꯣꯁꯥꯏꯇꯤꯗ ꯃꯥꯡꯊꯔꯛꯑꯅꯤ ꯊꯥꯗꯕꯅ ꯐꯔꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯈꯟꯕꯤꯕ ꯆꯨꯝꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯥꯏꯠꯇ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯤꯁꯇꯦꯝꯗꯤ ꯍꯣꯡꯉꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯑꯗꯨꯒ ꯁꯦꯜꯐ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ
ꯃꯔꯝꯗꯤ white collar job ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛꯅ ꯐꯪꯕ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯁꯤꯡꯁꯤ empower ꯇꯧꯅꯕ ꯍꯣꯠꯅꯕꯗ women empowerꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄꯁꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯌꯥꯝ ꯀꯟꯅ concern ꯑꯣꯏꯕ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ support ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯕ area ꯑꯃꯅꯦꯕ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯀꯔꯤꯅꯣ ꯃꯔꯤ ꯂꯩꯅꯕ departmentꯁꯤꯡ ꯀꯔꯤꯒꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ ꯍꯣꯠꯅꯕꯤꯕ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯁꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯤ equipmentꯀꯤ ꯃꯇꯥꯡꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ in very traditional way ꯗ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯃꯔꯨꯑꯣꯏꯅ ꯂꯣꯏꯟ ꯂꯨꯝ ꯍꯥꯏꯔꯒꯁꯨ ꯈ꯭ꯋꯥꯡꯒꯤ ꯐꯤ ꯁꯥꯔꯤꯀꯣ ꯑꯗꯩ ꯀꯣꯟꯗꯁꯨ ꯍꯧꯖꯤꯛ ꯔꯥꯅꯤꯒ ꯁꯥꯔꯤꯁꯤ ꯀꯣꯟꯁꯤ ꯏꯄꯤꯛ ꯄꯤꯛꯄꯗꯧ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯋꯔ ꯂꯨꯝ ꯑꯗꯒꯤ ꯃꯦꯀꯅꯥꯏꯖ ꯇꯧꯕ ꯃꯦꯁꯤꯅꯔꯤꯁ ꯃꯌꯥꯝꯒꯁꯤ ꯊꯣꯛꯂꯛꯑꯦ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯄ꯭ꯔꯣꯗꯛꯁꯤ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤꯁꯤ ꯋꯥꯡꯈꯠꯍꯟꯕ ꯌꯥꯔꯛꯇꯕꯒꯤ ꯂꯥꯛꯄ ꯃꯥꯔꯀꯦꯠꯀꯤ ꯗꯤꯃꯥꯟꯒꯁꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯅꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ equipmentꯁꯤ ꯄꯋꯥꯔꯂꯨꯝꯁꯤ ꯇꯥꯃꯣ ꯄꯋꯥꯔꯂꯨꯝ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯗꯤ ꯄꯋꯥꯔꯂꯨꯝ ꯁꯤꯖꯤꯟꯅꯕ ꯃꯦꯝꯕꯔꯁꯦ ꯑꯍꯨꯝꯗꯩ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯄꯋꯥꯔꯂꯨꯝ ꯂꯩꯅꯕꯒꯤ ꯁꯛꯇꯤꯗꯨꯁꯨ ꯈꯤꯇꯪ ꯋꯥꯠꯆꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯝꯕꯔ ꯈꯛ ꯅꯠꯇꯕꯗ ꯈꯔ ꯁꯨꯝ ꯇꯧꯖꯔꯤꯕꯅꯤꯅ ꯑꯗꯨꯅ ꯂꯩꯕ ꯉꯝꯕ ꯃꯣꯏ ꯑꯃꯅꯤꯅ ꯑꯅꯤ ꯑꯍꯨꯝꯅ ꯂꯩꯔꯒ ꯄꯋꯥꯔꯂꯨꯝ ꯍꯣꯏ ꯐꯤ ꯁꯥꯕꯗꯤ ꯐꯤꯒꯤꯗꯤ ꯌꯥꯝ ꯌꯥꯡꯉꯦ ꯃꯣꯏꯅ ꯁꯥꯔꯛꯏꯕ ꯐꯤꯗꯨ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯟꯅ ꯆꯨꯝꯅꯒꯤ ꯏꯌꯣꯡꯈꯤꯗ ꯁꯥꯔꯝꯕꯗꯨꯅ ꯐꯤ ꯑꯃ ꯑꯅꯤ ꯑꯍꯨꯝꯒ ꯁꯥꯔꯝꯕꯗꯨꯅ ꯄꯋꯥꯔꯂꯨꯝꯗꯗꯤ ꯅꯣꯡꯃꯗ ꯐꯤ 10ꯒꯤ ꯃꯊꯛꯇ ꯁꯥꯏꯅꯦ ꯂꯦꯡꯌꯥꯟ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟꯒ ꯁꯥꯍꯜꯂꯤꯁꯤ ꯅꯣꯡꯃꯗ ꯐꯤ 20-30 ꯁꯥꯏ ꯀꯥꯏꯅ ꯐꯠꯂꯝ ꯀꯥꯈꯠꯂꯦ ꯑꯃꯗꯨꯅ ꯅꯣꯡꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯦꯡꯌꯥꯟ 6-7 ꯁꯥꯏ ꯀꯥꯏꯅ ꯊꯥꯔꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯂꯦꯡꯌꯥꯟ ꯃꯈꯜ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄꯋꯥꯔꯂꯨꯝꯁꯤꯅ ꯑꯗꯨꯒ ꯄꯋꯥꯔꯂꯨꯝꯁꯦ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯦ ꯃꯨꯠꯊꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕꯁꯨ ꯐꯥꯎꯗꯕ ꯂꯩꯇꯦ ꯄꯋꯥꯔꯂꯨꯝꯁꯤꯅ ꯃꯌꯦꯛ ꯃꯌꯥꯝ ꯊꯣꯛꯑꯒꯁꯨ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯌꯣꯡꯁꯤꯗ ꯊꯣꯛꯑꯝꯃꯤꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯐꯖꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯨꯕꯒꯤ ꯑꯗꯨꯒ ꯄꯣꯠ ꯍꯦꯟꯅ ꯐꯪꯕꯒꯤ ꯃꯥꯔꯀꯦꯠ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯄꯋꯥꯔꯂꯨꯝꯁꯦ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯗꯨꯒ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯩꯗꯣ ꯏꯅꯥꯠꯀꯤ ꯑꯣꯏꯕꯁꯤꯡꯁꯦ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯖꯕꯗꯣ ꯑꯗꯨꯃꯗꯤ ꯐꯥꯎꯗꯕꯗꯤ ꯉꯝꯗꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯄꯔꯁꯄꯦꯛꯇꯤꯞꯇ ꯌꯦꯡꯉꯒ ꯑꯗꯨ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯏꯊꯣꯁ ꯍꯥꯏꯕ ꯑꯗꯩ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯆꯤꯡꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯜꯆꯦꯁꯤꯡ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯃꯈꯨꯠꯀꯤ ꯍꯩꯁꯤꯡꯕꯒꯗꯣ ꯃꯗꯨ ꯃꯥꯡꯍꯟꯕꯗꯤ ꯆꯨꯝꯗꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨ ꯔꯤꯇꯦꯟ ꯇꯧꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯦꯗꯥꯝ ꯇꯥꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯒꯤ ꯋꯥꯍꯪꯁꯤ ꯃꯦꯗꯥꯝꯁꯤ ꯈꯤꯇꯪ ꯍꯥꯏꯗꯣꯔꯛꯑꯀꯥꯟꯗꯅꯤ ꯏꯁꯩ ꯃꯌꯦꯛ ꯏ ꯀꯥꯏꯅꯁꯦ ꯍꯥꯏꯕꯤꯕꯗꯣ ꯑꯩ ꯏꯁꯥꯒꯤ ꯁꯥꯇꯤꯟ ꯂꯅꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯍꯥꯡꯖꯕꯗꯣ ꯑꯗꯣ ꯂꯤꯇꯔꯦꯆꯔꯁꯤ ꯊꯋꯥꯏ ꯈꯔ ꯌꯥꯎꯕꯤꯕ꯭ꯔꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯅꯥ ꯇꯤꯟꯅꯕꯤꯔꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯇꯥꯃꯣ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯑꯗꯩ ꯁꯩꯄꯥꯜ ꯑꯃꯤꯛ ꯑꯃꯤꯛꯇꯤ ꯇꯥꯃꯣꯁꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝꯁꯤ ꯀꯥꯡꯂꯨꯞ ꯑꯗꯒꯤ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯍꯥꯏꯔꯒ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯁꯤꯌꯔ ꯇꯧꯐꯝ ꯀꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨ ꯃꯃꯤꯡꯗꯣ ꯑꯗꯨ ꯊꯣꯟꯕꯒꯤ ꯋꯥꯅꯤ ꯇꯥꯃꯣ ꯏꯁꯩ ꯁꯤꯌꯔ ꯇꯧꯐꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯅꯤ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯄ꯭ꯔꯦꯝꯂꯇꯥꯅ ꯏꯕꯤꯕ ꯏꯁꯩ ꯑꯃꯅꯤ ꯂꯩꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯂꯩ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯪꯖꯕ ꯌꯥꯕ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯋꯥꯏꯗ ꯏꯁꯩ ꯃꯌꯦꯛꯇꯤ ꯑꯃꯅꯤꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯩ ꯑꯣꯏꯅ ꯐꯣꯡꯖꯕꯗꯤ ꯅꯠꯇꯦꯀꯣ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯩꯄꯥꯟꯒꯤ ꯈꯣꯡꯕꯒꯨꯝꯕꯗ ꯍꯥꯞꯄ ꯑꯗꯒꯤꯗꯤ ꯁꯛꯄꯗꯤ ꯑꯁꯛꯄ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯛꯄꯃꯛꯇꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯤ ꯇꯥꯃꯣ ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛ ꯈꯛꯇꯗ ꯏꯔꯤꯁꯦ ꯑꯇꯣꯞꯄ ꯂꯤꯇꯔꯦꯔꯤ ꯋꯥꯔꯛ ꯀꯔꯤ ꯇꯧꯏ ꯑꯇꯣꯞꯄꯁꯦ ꯑꯩ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕꯁꯨ ꯈꯔ ꯑꯗꯨꯝ ꯏꯖꯩ ꯑꯗꯒꯤ ꯅꯣꯕꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯎꯄꯟꯌꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯀꯩꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒꯤꯗꯨꯃ ꯈꯔ ꯏꯖꯩ ꯑꯗꯒꯤ ꯏꯕꯗꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯀ꯭ꯔꯤꯌꯦꯇꯤቭ ꯔꯥꯏꯇꯤꯡꯁꯦ ꯑꯆꯝꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯤꯁꯤ ꯏꯟꯇꯔꯦꯁꯇꯣ ꯃꯥꯏ ꯄꯦꯁꯟꯗꯨ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯆꯪꯉꯦ ꯑꯗꯨ ꯏꯕ ꯍꯩꯕꯁꯨ ꯆꯪꯉꯦꯕ ꯃꯣꯔ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯋꯥꯏꯗ ꯈꯨꯠ ꯊꯥꯕꯤꯒ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯃꯦꯗꯥꯝꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯔꯤꯅꯤ ꯑꯗꯣ ꯃꯦꯗꯥꯝ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯑꯗꯨꯒꯨꯝꯕ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯗ ꯋꯤꯃꯦꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯋꯤꯚꯤꯡ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯧ ꯄꯨꯕꯤꯔꯤꯕꯅꯤ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯝꯂꯇꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯅ ꯁꯥꯕꯤꯇ꯭ꯔꯤ ꯗꯦꯕꯤ ꯉꯁꯤ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯅ ISTBꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯀꯣꯛꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯕ
ꯂꯩꯖꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟꯠꯁꯤꯡ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯤꯕꯁꯦ ꯃꯁꯤ ꯊꯣꯡ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯦꯗꯥꯝ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯒꯤꯕꯨ ꯑꯣꯏꯔꯣ ꯏꯁꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯔꯣ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯥꯏ ꯌꯥꯎꯗꯕ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯤꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ISTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ